Thoubal Da Nouna Vishal Mega Marta Aki Akhang Pibiganu Mafam Asida Thabak Toujariba employees sing AMADI customer KHANBIRAGA KHANBIRAGA Mega Mart HANGBADA ATHINGBA PIRIBA KHONGFAM Asi HANDOKPIYU HAIDUNA LEIKAI MIYAM AMADI Vishal Mega Mart Thoubal gi staff SINGNA NGASI NUNGTHIL WAKAT MIFAM FAMKHRE Vishal Mega Mart Thoubal gi mamangda famkhiba WAKAT MIFAM aduda saruk yakiba staff amana fongdorakpada Vishal Mega Mart Asida Thabak fangjabada Thoubal gi akoibagi naha oiriba employee humpugi mathakta yauri Thabak fangdadana Thoubal Circle gi naha singasina Mega Mart asi lakpada aduki matik harauzaki amadi Asida Thabak tauba fangjaduna yumgi awat apakaya mateng pangba ngamjare Nouna Hangdokliba Mega Mart asisu leingaki inform thokpa niyam singning thina nga amadi leingak tege ayaba pumba laurab matungda hangba mart amani adubu ngasi khanghaudana Mega Mart asi thingnanaba hotnarakpa khongthang kaya si tawbiganu masida yoliba polam sing Laidaba imung kayada kanagadaba polam ngaktani maramasina Mafam Asida Mega Mart asi HANGBADA ATHINGBA Pibiganu leijariba youth employee humpuromgi chakhau thadatpige khanbiganu Aki Akhang gi thodok amata matungda tawbirakanu haina fongdoki Vishal Mega Mart tagi pot leiba lakiba customer amana fongdorakpada Vishal da fangliba poting asi ayamba miyam gi khallaga ahongba mamalda fanghalibani Mafam Asida fangliba pot ki mamal asida tana yolabadi Vishal gi kanana su pot leiroi tangna yolabadi Vishal gi kanana su pot leiroi miyam na pot lehening miyam da pot lehening labadi pot ki mamal Thabiyu miyam na soidana leigani laidaba miyam gi damakta hangdokliba Vishal tingbiganu Vishal dagi pot mamal tana yolabadi masana Vishal butkigadabani hairi Walda leiba sakal da leiba Vishal Mega Mart si lakon matam da ko adu ki bade harau jebam di youth je khangdaba job ju compulsory khangada ko family si juga bateng pangjaga ni khana ko asa to na si job ju de chang ki bani asa ki ko staff ku puni matam da leiba ku puni matam da leiba staff ju ja na si di la ko salary sa ko family ki matam pangjaga ko da bani hai basida apai nasi ko pe sanjari ki ko sa ti so hangi ko bol si su Vishal si su nasi hai ba do mengi aya anda ko sa amata lekana agreement aya ba lawda matung da hauliba wasal ko bani na nasi apai da su wakat tawthona apai ju khanjagi adum changjara khai tare adubo nasi apai na sanga ba matung sidadi karigumba ko da leriba ki hai ju ba ko da pibi da phasa apai adu ko tak ma jide ngasi da chariba thol Vishal Manga hangjari ko phasa khati baksa nasi dai ba pada singa dum sida laiba ba adu ko sa adu ko hai ajini gi aduna laiba ko isap singa ma di laiba si ki ma da laiba ko maksa apai ju ta da bidan ko so Aki Akhang amata Pibiganu ko dai singa watani mai sa natani aduna sibo basa sa abatu mana Aki to pibe sa ki pazadi wali babde se Vishal di Vishal laiba de se kono di piba ngomoi ba bazar di piba ngomoi chi laiba pazai to Mafam adi Thoubal din nati aku kawala ka si Mafam kini kami bani ko kami kita prazana si Pibiganu sa laiba prazai kita magda mayam na ai khallaga hangbibani sida da pochini ga chittega haiduni chu noi chu Vishal yoli ba mamanji yolo adu de ko loi da leirage adu bazar ma hadi market na si manga pire adu ke chu mamal hai MRP tharo po yon ga hadi ko MRP tharo lipa tara tara kanda loi yolo adu de no le ko ni chillani adu na ta bi kana ta bi thobo adu khamba yaro adu to hadi akui ma chenja ban kunara ga di kamade business sa phutu no ba business sa phutu hare ga tara ga di no to bi ro mayam ji ai ba di Vishal di liba mai re pachati am di yani ko adu ko ni mayam gi di phamdi ri se lo koi adu ba poch li si ti dukan adu da ngang ko di noi atu ba mi do na to to bi ro chi Vishal thing di any jaga Mafam da thing ba yaro mayam i hau ra kani adu na adu so ko di ko jana corporation pinara ga amaga gar mai pakmina ji hai na si haru matang solution